ꯍꯧꯈ꯭ꯔꯕ ꯃꯇꯝ ꯑꯃꯗ ꯆꯠꯇꯨꯅ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯂꯨꯕ, ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯍꯥꯟꯅ ꯈꯪꯗꯣꯛꯄ, ꯅꯠꯇ꯭ꯔꯒꯅ ꯁꯤꯔꯅꯤ ꯈꯪꯕ ꯀꯅꯥꯅꯣꯃꯕꯨ ꯀꯜꯂꯨꯕ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜꯅ ꯄꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯥꯏꯟꯁ ꯐꯤꯛꯁꯟ ꯃꯨꯚꯤꯁꯤꯡꯗ ꯇꯣꯏꯅ ꯎꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯍꯪꯐꯝ ꯊꯣꯛꯄ ꯋꯥꯍꯪ ꯑꯃꯗꯤ ꯊꯣꯏꯅ ꯍꯪꯅꯗꯦ꯫ ꯃꯗꯨꯗꯤ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯕꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯊꯣꯛꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯇꯝꯗ ꯇꯔꯥꯏ ꯆꯣꯡꯊꯣꯛ ꯆꯣꯡꯁꯤꯟ ꯇꯧꯕ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯁꯤ ꯀꯝꯗꯧꯅ ꯎꯔꯛꯀꯅꯤ? ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯑꯄꯤꯛꯄꯗꯒꯤ ꯍꯧꯔꯒ ꯆꯥꯎꯔꯕ ꯗꯤꯁꯤꯖꯟꯁꯤꯡ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯀꯝꯗꯧꯍꯟꯒꯅꯤ? ꯄꯨꯝꯅꯃꯛꯁꯤꯗ ꯍꯣꯡꯍꯜꯂꯛꯇꯨꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯌꯥꯝ ꯁꯥꯊꯤꯅ ꯇꯝꯊꯤꯔꯕ ꯗꯥꯛꯐꯝ ꯇꯥꯍꯜꯂꯛꯄ ꯌꯥꯏ꯫ ꯀꯝꯗꯧꯅꯅꯣ ꯑꯗꯨ ꯈꯪꯃꯤꯟꯅꯁꯤ꯫ ꯅꯝꯕꯔ 1. ꯂꯨꯖꯤꯡ ꯑ ꯁꯦꯟꯁ ꯑꯣꯐ ꯁꯦꯜꯐ. ꯏꯁꯥꯅ ꯏꯁꯥꯁꯤ ꯀꯅꯥꯅꯣ ꯈꯪꯖꯤꯜꯂꯛꯇꯕ꯫ ꯑꯩꯈꯣꯏꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯁꯛꯇꯥꯛꯆꯕ, ꯏꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯃꯝ ꯂꯩꯖꯔꯤꯕꯁꯤ ꯃꯇꯝꯅ ꯁꯦꯝꯕꯤꯔꯛꯄꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯝꯕꯗꯒꯤ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯆꯥꯎꯔꯛꯇꯨꯅ ꯑꯍꯜ ꯑꯣꯏꯔꯛꯏ꯫ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯃꯊꯪ ꯂꯥꯟꯊꯣꯛꯇꯨꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯔꯛꯏ꯫ ꯍꯥꯏꯔꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡꯗꯨ ꯃꯊꯪ ꯃꯅꯥꯎ ꯀꯥꯏꯗꯅ ꯂꯦꯞꯅꯥꯏꯗ꯭ꯔꯕ ꯃꯇꯝꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯔꯛꯇꯨꯅ ꯉꯁꯤꯒꯤ ꯅꯪ ꯑꯩꯁꯤ ꯑꯣꯏꯍꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯑꯣꯏꯊꯣꯛꯇꯨꯅ ꯄꯥꯁꯠꯀꯤ ꯆꯠꯅꯤꯡꯕ ꯃꯇꯝ ꯑꯃꯍꯦꯛꯇꯗ ꯆꯠꯁꯤꯟꯕ ꯌꯥꯔꯒꯗꯤ ꯃꯁꯤꯒꯤ ꯁꯤꯀ꯭ꯋꯦꯟꯁ ꯃꯊꯪ ꯃꯅꯥꯎꯁꯤ ꯊꯨꯒꯥꯏꯔꯛꯀꯅꯤ꯫ ꯈꯨꯗꯝ: ꯍꯧꯖꯤꯛ ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯅꯪꯗꯨꯒꯤ ꯃꯇꯝꯗꯨꯗ ꯆꯠꯁꯤꯜꯂꯨꯔꯦ ꯈꯜꯂꯁꯤ꯫ ꯅꯣꯏ ꯑꯅꯤ ꯃꯁꯥ ꯑꯃꯠꯇ ꯑꯣꯏꯅ ꯆꯞ ꯃꯥꯟꯅꯕ ꯃꯤꯁꯛꯅꯤ ꯐꯥꯎꯖꯕ ꯉꯝꯒꯗ꯭ꯔꯥ? ꯅꯪꯁꯤ ꯐ꯭ꯌꯨꯆꯔꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯅꯪꯅ ꯁꯣꯏꯈꯤꯕ ꯅꯪꯒꯤ ꯅꯤꯡꯉꯝꯗꯕꯁꯤꯡ ꯊꯣꯛꯇꯅꯕ ꯀꯔꯤ ꯗꯤꯁꯤꯖꯟ ꯂꯧꯒꯅꯤ ꯑꯁꯤꯅꯆꯤꯡꯕ ꯄꯥꯎꯇꯥꯛꯁꯤꯡ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯪꯗꯨꯗ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯃꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯑꯣꯡꯗꯨꯗ ꯑꯦꯛꯖꯤꯁ ꯇꯧꯔꯝꯈꯤꯒꯗ꯭ꯔꯥ? ꯐ꯭ꯌꯨꯆꯔꯗꯒꯤ ꯂꯥꯛꯄ ꯑꯍꯜ ꯑꯣꯏꯔꯕ ꯅꯪ ꯑꯃꯅ ꯑꯃꯨꯛ ꯇꯥꯛꯂꯝꯕꯁꯤꯡꯗꯨꯃꯛ ꯅꯪꯅ ꯏꯜꯂꯒꯗꯤ ꯃꯗꯨ ꯅꯪ ꯅꯁꯥꯒꯤ ꯗꯤꯁꯤꯖꯟꯅꯤ ꯍꯥꯏꯕ ꯌꯥꯗꯧꯔꯤꯕ꯭ꯔꯥ? ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜꯅ ꯍꯥꯟꯅ ꯑꯣꯏꯔꯝꯕ, ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯃꯗꯤ ꯇꯨꯡꯗ ꯑꯣꯏꯔꯛꯄ ꯌꯥꯕ ꯅꯪ ꯍꯥꯏꯗꯅ ꯅꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯗꯨꯕꯨ ꯃꯆꯦꯠ ꯇꯥꯅ ꯈꯥꯏꯗꯣꯛꯅꯔꯛꯄ ꯌꯥꯏ꯫ ꯃꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯃꯝꯅꯕ ꯊꯣꯛꯍꯟꯗꯨꯅ ꯅꯪ ꯅꯁꯥꯅ ꯅꯁꯥꯁꯤ ꯀꯅꯥꯅꯣ ꯈꯪꯖꯔꯛꯇꯅꯕꯒꯤ ꯃꯔꯝ ꯑꯣꯏꯍꯜꯂꯛꯀꯅꯤ꯫ ꯈꯨꯗꯝ: ꯅꯨꯄꯥ ꯑꯃꯅ ꯃꯤ ꯑꯃ ꯍꯥꯠꯂꯨꯔꯦ꯫ ꯇꯨꯡꯗ ꯃꯥ ꯇꯁꯦꯡꯅ ꯅꯤꯡꯉꯝꯃꯛꯇꯕꯗꯒꯤ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯔꯨꯗꯨꯅ ꯊꯧꯗꯣꯛꯇꯨ ꯊꯣꯛꯍꯟꯈꯤꯗ꯭ꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯅ ꯃꯤꯗꯨ ꯍꯥꯠꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯥꯠꯈꯤꯗꯕ꯭ꯔꯥ? ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯗꯨꯅ ꯃꯤꯗꯨ ꯍꯥꯠꯍꯟꯈꯤꯗ꯭ꯔꯕꯅꯤꯅ ꯃꯤꯗꯨ ꯍꯧꯖꯤꯛ ꯁꯤꯗ꯭ꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯀꯣꯛꯇ ꯂꯩꯔꯤꯕ ꯍꯥꯟꯅꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯃꯦꯃꯣꯔꯤꯗꯨ ꯊꯥꯖꯕ ꯌꯥꯈꯤꯒꯗ꯭ꯔꯥ? ꯃꯗꯨ ꯃꯥꯅ ꯀꯝꯗꯧꯅ ꯃꯨꯠꯍꯟꯒꯅꯤ? ꯃꯉꯥꯜ ꯅꯥꯏꯕꯤ ꯒꯔꯜꯁ ꯍꯣꯁꯇꯦꯜ, ꯂꯪꯊꯕꯥꯜ ꯀꯨꯟꯖ ꯑꯋꯥꯡ ꯂꯩꯀꯥꯏ, ꯀꯥꯟꯆꯤꯄꯨꯔ꯫ ꯍꯥꯟꯅ DM ꯀꯣꯂꯦꯖ ꯑꯣꯐ ꯁꯥꯏꯟꯁ ꯃꯦꯊꯃꯦꯇꯤꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ HOD ꯑꯣꯏꯕꯤꯔꯝꯕ ꯍꯨꯏꯗ꯭ꯔꯣꯝ ꯖꯌꯟꯇ ꯀꯨꯃꯥꯔꯒꯤ ꯒꯥꯏꯗꯦꯟꯁ ꯃꯈꯥꯗ ꯅꯧꯅ ꯍꯥꯡꯖꯕ ꯀ꯭ꯂꯥꯁ 7 to 10ꯒꯤ ꯅꯨꯄꯤꯃꯆꯥꯁꯤꯡꯇꯒꯤ ꯑꯣꯏꯕ ꯍꯣꯁꯇꯦꯜꯅꯤ꯫ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯍꯩꯔꯣꯏ 10ꯒꯤ ꯑꯣꯏꯅ ꯃꯤꯡꯖꯦꯜ ꯁꯦꯜ 30% ꯇꯥꯖꯒꯅꯤ꯫ ꯍꯣꯁꯇꯦꯜꯁꯤꯒꯤ ꯊꯣꯏꯗꯣꯛꯄ ꯐꯤꯆꯔꯁ ꯈꯔ ꯍꯥꯏꯖꯔꯕꯗ ꯀꯝꯄ꯭ꯔꯤꯍꯦꯟꯁꯤꯚ ꯀ꯭ꯂꯥꯁꯦꯁ, ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛ ꯋꯦꯜ ꯀ꯭ꯋꯥꯂꯤꯐꯥꯏꯗ ꯑꯣꯏꯔꯕ ꯑꯣꯖꯥꯁꯤꯡꯇꯅ ꯇꯥꯛꯄꯤ ꯇꯝꯕꯤꯒꯅꯤ꯫ ꯀꯟꯁꯦꯞꯠ ꯃꯥꯁꯇꯔꯤ, ꯁꯣꯊꯕ ꯁꯥꯇ꯭ꯔꯁꯤꯡꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ, ꯔꯤꯌꯦꯜ ꯂꯥꯏꯐ ꯁ꯭ꯀꯤꯜꯁ, ꯁ꯭ꯀꯨꯜꯒꯤ ꯀꯔꯤꯀꯨꯂꯝ ꯂꯥꯟꯕ ꯇꯁꯦꯡꯅ ꯍꯤꯡꯕꯗ ꯆꯪꯕ ꯁ꯭ꯄꯦꯁꯦꯜ ꯀ꯭ꯂꯥꯁꯦꯁ, ꯑꯥꯏꯗꯤꯌꯦꯜ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ, ꯂꯨ ꯅꯥꯜꯂꯕ ꯂꯥꯏꯔꯤꯛ ꯄꯥꯐꯝ, ꯄꯣꯊꯥꯐꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ, ꯍꯩꯀꯣꯜ ꯂꯩꯀꯣꯜꯅ ꯀꯣꯏꯁꯤꯟꯕ ꯏꯪ ꯆꯤꯛꯄ ꯍꯣꯁꯇꯦꯜꯅꯤ꯫ ꯅ꯭ꯌꯨꯇ꯭ꯔꯤꯁꯤꯌꯁ ꯃꯤꯜꯁ, ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛꯇꯃꯛ ꯄꯤ꯫ ꯂꯣꯏꯅꯅ ꯚꯦꯟ ꯁꯔꯚꯤꯁꯀꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯪꯕꯤꯒꯅꯤ꯫ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯄꯨꯡ ꯐꯥꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯅꯕꯒꯤꯗꯃꯛ ꯉꯁꯤꯃꯛ ꯁ꯭ꯀ꯭ꯔꯤꯟꯗ ꯍꯥꯞꯆꯔꯤꯕ ꯅꯝꯕꯔꯁꯤꯡꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯎ꯫ ꯃꯉꯥꯜ ꯅꯥꯏꯕꯤ ꯒꯔꯜꯁ ꯍꯣꯁꯇꯦꯜ, ꯌꯣꯔ ꯒꯥꯏꯗꯤꯡ ꯂꯥꯏꯠ ꯇꯨ ꯑꯦꯛꯁꯦꯂꯦꯟꯁ꯫ ꯅꯝꯕꯔ 2. ꯗ ꯕꯔꯗꯟ ꯑꯣꯐ ꯅꯣꯋꯤꯡ. ꯈꯪꯉꯨꯕꯒꯤ ꯄꯣꯠꯂꯨꯝ. ꯐ꯭ꯌꯨꯆꯔ ꯈꯪꯗꯣꯛꯄ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯖꯔꯒꯁꯨ ꯃꯁꯤ ꯇꯁꯦꯡꯅ ꯑꯣꯏꯊꯣꯛꯂꯒꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯅꯤꯡꯉꯥꯏꯒꯤ ꯃꯁꯛ ꯑꯣꯏꯒꯅꯤ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯖꯔꯕꯁꯤꯡ ꯀꯝꯗꯧꯅ, ꯀꯗꯥꯏꯗ, ꯀꯔꯝ ꯀꯥꯟꯗ, ꯀꯃꯥꯏꯅ ꯁꯤꯒꯅꯤ ꯈꯪꯂꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯉꯥꯛꯊꯣꯛꯄꯒꯤ ꯃꯇꯤꯛ ꯁꯨꯛꯑꯣꯏ ꯑꯣꯏꯔꯔꯣꯏꯗꯕ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯔꯨꯕꯗꯒꯤ ꯊꯣꯛꯂꯛꯀꯅꯤ ꯈꯪꯂꯒꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯒꯤ ꯃꯍꯨꯠ ꯃꯇꯝ ꯆꯨꯞꯄ ꯑꯀꯤꯕ ꯑꯋꯥꯕꯒꯤ ꯄꯣꯠꯂꯨꯝ ꯄꯨꯗꯨꯅ ꯂꯩꯒꯅꯤ꯫ ꯅꯪꯅ ꯊꯧꯗꯣꯛꯁꯤꯡꯗꯨ ꯊꯣꯛꯍꯟꯗꯕ ꯌꯥꯏꯁꯨ ꯈꯜꯂꯁꯤ꯫ ꯅꯪ ꯃꯗꯨ ꯊꯤꯡꯉꯨꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ? ꯁ꯭ꯀꯦꯝꯒꯤ ꯂꯥꯡꯗ ꯊꯨꯔꯨꯕꯗꯒꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯇꯥꯟꯖꯔꯛꯄ ꯁꯦꯟꯐꯝ ꯃꯥꯡꯈ꯭ꯔꯕ ꯅꯪꯒꯤ ꯃꯔꯨꯞꯄꯨ ꯋꯥꯔꯅꯤꯡ ꯄꯤꯕꯤꯔꯨꯒꯗ꯭ꯔꯥ? ꯅꯪꯒꯤ ꯋꯥꯔꯅꯤꯡꯗꯨ ꯃꯥꯅ ꯂꯧꯕꯤꯗꯕꯗꯒꯤ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯂꯨꯄꯥ ꯂꯥꯈ ꯃꯥꯡꯂꯦ꯫ ꯃꯥꯕꯨ ꯀꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯇꯥꯏꯅꯖꯒꯗ꯭ꯔꯥ? ꯅꯪꯅ ꯐ꯭ꯌꯨꯆꯔ ꯍꯣꯡꯗꯣꯛꯄ ꯉꯝꯂꯕꯁꯨ ꯅꯪꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯕꯗꯒꯤ ꯍꯥꯟꯅꯒꯤꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯑꯃꯃꯨꯛ ꯊꯣꯛꯍꯜꯂꯛꯑꯣꯏ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ꯫ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯈꯪꯂꯨꯕ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯂꯔ ꯅꯪ
nasana nasada thonkatjaba lumkhraba daitesingsina wakhalgi anaba anxiety depression narakani ningamdaba amadi natomta nara lejarba mi amagum yam wana hingani. Number 3, extreme loneliness, sathina naitom taba. Mi kanamtana thingna khidriba kanana su khangbiba ngamlaroidaba awaba amakhak nangna thingnagani. Nang past chahi kaya leiruraga ngasigi numit simaktada amuk halaadi nangna hana khangjikhiba taibangduga yam khetnaramlani. Imung manung marup mapang nangga khangna chanaba khudingmak normal oina ahal oisilamlani. Nang nasagi punsidudagi mitop amagum faujagani. Masi Captain Americana thengnakhiba struggle duga manai. Chahi humdra unda famjinduna leiruraba matung pung on olamlaba taibang amada hogatlakhi. Magi nungsijarabasing loina chatkre. Chatnabi natsu honglamle hingjarabasu mahak matamda naitom taba haidu oi. Time traveler nangi awabadu koknanaba kananomda tamthok lithok lurasu nangbu kanana thajabigadage. Time travel hena tawribamkhai nasagi timeline sini haiba ngamdana juk singi marakta lamuknaduna laigani. Number 4, losing a sense of morality. Afa fattagi wakhal manglakpa. Thokraba thodok hongdok hongjin semdok semjin yarabadi thabak ama tawramdai aikhoina cheksinna munna khantharaga waret launaribasi launakhigadra. Time traveler sing punsiga si game amagum khalaktuna konna amuk reset tawba yai haidana fatta thabak mayam tawkhalakpa yai. Khudam bank loot tawruba nupa ama police na fadringai time travel tawruraga crime dugi sakhi safon pungnamak manghalure. Soiri khuding hanjin hankatlaga semdoktuna sukfa fahandaba ngamle. Chairaki akiba leitraba matamda crime si aranba tawhaidaba thabak oibagi mahut solve tawnaba puzzle amagum urakani. Matambu sananingba mongda sanaribam khai sathiraba crime sing chathabada akaiba leite khalaktuna minungshi yaudaba mi ama oirakani. Number 5, the endless loop of regret. Loinaidraba ningamdabagi lang. Mi ayamba masa-masagi haukraba asoiba aranbasing semtokluba yaradiko haidana faungnai. Nungsijaraba kanagumba ama kanlubabu oikera punsigi atoppa lambi amada chathallubabu oikera adubu time travel na atoppa ningamdabasing thokhalubagi oithokpa wangi. Mi ama nang time travel tawraga kanlure khalase aduga mishak adu kanlubadagi ma sikhibadai hena sathiba kaya thoklaknabagi maram oirakladi kamdauba. Natraga asoiba ama semdoklubadai anouba asoiba ama muk thoklaklabadi. Sumdawdana nangna pamdaba khudingmak loinaidana semdoklubadagi hena lusilakpagi fifam amada lakhalakpa yai. Nangna pamlibadumak chapchana thokte haibagi natomta pendaba sauningba ningamdaba singsidagi nang khangba ngamlakloi. Nungaibagi mahut time traveler sing loi kham naidaba ningamdabagi langda thugani. Time travel ki concept sina mamal naidraba para kaya tambiri haibasi mathakta haijakriba singsidagi ekhoina khangle. Matam haibasi ekhoina control tawba ngamdabanina present sibu khwai lumna lawjagadabani. Thainagi soikibasing natraga tungidamak hena wasinbagi mahut mitmangda uriba ekhoigi khutta leiriba haujik kawba mitku pungjasiga loina chatminnaba tamgadabani. Nangi nungshiraba kana amagi matam loshilakle khanglabada lemhauriba matam kharadu mahaka nungaina leminahubana ma siraniko haidana wasinba kiduna adum leibadagi hena fai. Punsida thoklakliba khudingmakpu isagi iraibakpu harau yajabagi mindset amor fati laibakpu nungsijaba asi time travel dagi loksinba yaba khwai maru oiba para amani. Past future da chatpa yaramdriba present ta makta leiba yaribase aikhoibu ngakthokpiba protection makhal amani khanba yai. Natrabadi aikhoi potlum kayamna nansilaktuna soidana kok lekhairak tawribani. Ngasidi time travel ga mari leinaba movies natraga series kharagi maming oina haibiramo.